Lengaka tangkak anirakta wari sanarabassu yanaba purakpa ngamdabadagi Lecturers Association Manipur LAM 2018 batch na sangshilakhiba pen down strike August ani fawba sangdokre contract rate ta piba tolopsu loroi hairi kumjali singani tara mapanda contract lecturer oina lawsilaba matung kumjali singani kungani thoigi January 9 da famkiba cabinet mifamna lawkiba warep ki matung ina regular takraba oja singi regularization process loishinduna regular pay fanghalu haina LAM na lengakta takshiladuna tha asigi haukiba tang kunmathoi digi hauraga ngasi fawba pen down strike chathaduna lakibani adumoina makhongjang asigi manungda Lengaka July kunmathoi amasung kungamarida tangkak anirak thokna wari sanarabasu yanaba purakpa ngamdabadagi pen down strike sangdokna warep lawkhibani hari LAM na senduna all lambulenda ngasi paumi singa unavada association asigi secretary Irengbam Malem Nganbi na phongdorakhibada lecturer chatruka ahum asi regular takhiba chahi ahum helabasu pending leriba regularization की process लोशिना थमले मसिना ओजा सिंग regular pay फंगबंगमद्रे अमरमदा contract rate तो ओजा सिंग की तोलोप पीनबा थौरांग लिबासिसु याबा ngamloi amadi tolop lawroi ओजा सिंग की अवाबा सिंग बिदुना अथुबदा regularization की process लोशिन्दुना regular pay फंगहनबियु हाइना लेंगाकता तक्शिलकली July की तांग कुंतरुक फावबदा regularization की pending process लोशन बियु हाइदना सरकार दा अकोइना थमजखिबगा लोइनाना ओजा मयाम के अपुनबगी वारेप अमगा लोइनाना पेन डाउन की स्ट्राइक असि अकोइ चंगसन जरगनी हाइदना अकोइना हौखिबा जुलाई की तांग कुनमाथोइदा अकोइना लाउथोक्सिदिबनी हौजि फावबदा पेन डाउन स्ट्राइक की मनुंगदा लेंगाका ओजा सिंगगी मरक्ता हिरम अमतदा अकोइ यासिनबा पुरकपा ngamdadana लेइरे हौजि अथुबा मतमदा अकोइना लेंगाकता थमजनिंगबदी अकोइगा लेंगाकना अकोइगी साइडता एनी of negotiation natraga yasinaba puraknabagi room ama thambiraklegadi akoi athubada pen down strike asi handokchagani haidana su warep launaba leinajai adubo hojik phawba laingangna akoi the response amta pibiraktabana maram oiraga hojik ngasi dagina lakliba august ki tang ani phawba akoi pen down strike asi sangsanjaragani haina apunbagi 603 lecturers na warep launajare